India da leriba university singi agenda semdoktriba fawba thabak phangdabagi khudungsadaba kokpa ngamloi haina Nagaland gi governor PV Archariana phangdokre Delhi da sanamahi lining goiba laisang ama saragini haina ningthau leisemba sana jawbana phangdokre amasung sahi kyamarum ising piba ngamdana leramlaba oinam water supply scheme Salai Holdings Private Limited na sangdinura ngasidigi ising piba hokre Kurunjari, meng tabri basing taram nok subalo na pau sandono pijre. India da leriba university singi agenda semdok triba fawba thabak phangdabagi khudong sadaba kokpa ngamloi haina Nagaland gi governor PV Archariana Imphal da pangthokpa nongmi goiba academic discourse on idea of Northeast India gi thormama da phangdokre. Indian National Trust for Art and Cultural Heritage Manipur chapter na sinduna Imphal Hotel gi sangai hol pangthokiba tormadu da Manipur University gi retired professor Joy Kumar amadi Intech ki convener RK Ranjan Josaraki Professor Joy Kumar na Manipur yauna awang post testing gi haukiba itihas ki maramda wangang ki Governor PV Archariana makhatana Lebak ma sakanaba honabada mahi masing mai gi kudong saba amadi mipung khudimak thabak piba sin oiri awang post testing asida mausagi larembina lantum kayamatik sana pirami Manipur da su kundariba purup sing hingma ngamna ba lantum kayamatik sana tambirami adubo state asing asidi mapaldagi pusilapa polam sing yawdabadi hingba warba state ama oire masi Suba nomba watpagi khudamni masi kwan gi harabadi ekhoi gi wakal hongma mathautai mangna makatana India da ngasidi university sanipal gi mathakta leiri university singa sina sei khudingi graduate mahiri puthopa kakta da honadun leiri landamase gi thabak phangdabagi awaba ko an gi harabadi graduate tambi aroiba semester skill education semester ohenba yamna mathau tare bibung khudima mahi haibada natana hingna nabagi lambi amamam sembasange lamlamasida ina kunbasingna nomagi ina kunba hengalakli lairabasingna nomagi kham thengna lairari punsida mai paklaba miui singna magi imung manung gi khanna leiri lebaki oiba wakaldi nomota khande ngasi India ningkha tamba matam sanglabasu madugi mahau mapam sinba thungna yobangamde punama si kon ge harabadi lebasigi university singi agenda semdok pamathau tare hauzik leiriba agenda se fail orba agenda mani university na mipum kodima hingba ngamna na wakalol piba sangi haike We have 63% of our 125 crore population youth and 800 universities. Universities' problem is not only academic knowledge given to the students or youths. They have to be the centers. They have to be the game changers. They have to be the nodal agency of development also. We are in a position because of the natural resources. But the educational system, there is no dialogue between the industries, trade, commerce, and the natural resources of the area with the education. The agenda of every university to empower the people is to create wealth, strengthen the society. Is it happening? All our graduates are running. Forget about the conventional degrees. Even professional degrees like that, they have no place in the state, anywhere. Either excess or there is no. There is no dialogue what we require. Ngasi pangthokiba tormadu da Manipur gi governor Dr. Nasma Hartulana president oina saru yagadabani adubu Manipur gi governor de saru yakidre Manipur gi mapanda laik tamdun leiba amadi khunda leita dun laikraba mioi singna masagi nat amadi sanabi kausilapagi pibam leiriba asidagi kharada oirabasu kannana ba pandamda Delhi da sanamahi lining gi oiba laisang ma saragani hari sana konung du pangthopa paugi mifam amada ningthau leisem sana jawna Atopa lining setpa mioi singidamukta Manipur gi mapanda lai khurumpham marangkaina lei adubo mapanat mapunat setpa singi oina lai khurumpham ama phawwa leitaba sina mitei singi nat amadi setnabi mangsilapui moroiba maram oigani masidigi kananaba kangleisa punsil lufna Delhi da laisang sagadoriba sida Manipur gi phamnaiba amadi mari leinaba sina miang sanganingi haike yagoba kaman noiba koigi identity se Delhi da mase koigi mangi danaba aduga Manipur khakta sunatana amu Delhi da lariba mayam su mase koigi support tobiba adu mayam am le support tobiba makona su angam mateng se panga koigi thu matamda koigi sumaina koigi lain tawsana maigi laisang amatang koigi India capital or mafam sida laiba thambang amagadi ekoi mayam gi mai aduga koigi naharol singdangasi ekoina culture yausal laktre makoida tongan ba
कनोम चक्रे का है सही की लाई की थौरम नूम से तौरगदी मखोइदसु अखोइगी इनात लाइनिंग अदुगा अखोइगी आइडेंटिटी से अदुम खरा मखैदी यावरगा लेननबई पानमदुनी Kanglesa Punsil Lufki Chairman Yaipaba Sapamna Mitei Singh Punsin Mamatam da Sana Kanglol Amatoina Samina Bahibasi Tangai Fade Atopa Lining Sat Kibadagi Mapalam da Lady Mitei Singh Punsin Bawani Masigidama Yakai Bung Tamamatai Laisangasi Sana with the Makta Yumton Kuding Sanduna Miang Mateng Nigani Haki Matamatam Joybak and Dagi Akoi Kashu Tawin Ying Zedre Masi Akoi Mitei Sasi Masing Yam Yami Siang Hajarakanda Havishin Housing Sinamai Angamba Yumbaka Tonaragadum अदुगुम्बा लाइसंग मसाबसे दिल्लीददि केसुगम दुबु ओइरोद्रा हाइबसिगि मतंगदा कोइ मयामदसु असुगुम्बा मेसेज अमतंग यहोनजनिमगि अपामबदुदा कोइ प्रेस मेसेज क्वेश्चन Sahi Cameroon Miam de Sing Pibangamdana Leramlaba Oinam Water Supply Scheme Salai Holdings Private Limited na Sam Dunang Sidigi Sing Piba Hokre PSCD Bistupur Division ni Makada Leba Water Supply se Sahi Cameroon Samjin Bidabana Imung Lising Tarak Matoirom Tangnabi Sing Pangdabadagi Sel Tingnay Sing Lerga Seasoner Kibani Miam Technical Kudungsa the Basi Yanga Salai Scheme si Samjin Duna Sidigi Amuk Hanai Sing Piba Hokibani Oina may like the Pangtokiba Torumda Salai Holdings Private Limited ki Chairman cum Managing Director Narengmum Samarjit Oinam Kendrugi MLA Oramba Dr. I Ibolbi Oinam Municipal Council ki Councillor Sing Suraki Dr. I Ibolbina Isingi Awaba Miamna Tengnari Basi Salaina Kangbiduna Mating Pangbibadagi Miami Kudungsa the Bokoni Hari Oinam Municipal Council ki Vice Chairpersons Oinam Morang Tona Miam gi wakat mari lainaba department da haizarabasu yangsin batamak laklamlaga samjin dabana matam sana waba mayoknabani department na matam sana samjin sajilabadi miam na thengnariba kudongsa daba sing leiru haiki ये डिपार्टमेंट के साथ के फोटो नंबर याबा के तो भाई अब मैं तो बिरम में सिलनी है मैं अदु लाख तब नंबर रगा प्रचार न प्रेशर दिए कोई मिसमान काउंसिल दा तो न पिरपनी ना कोई सु कोई की साइट की हाईवे अब हाईवे तो तरुकतरम नि ना कोई ना गवर्नमेंट साइट की तो बिरकतरम नि ना कोई सोन सलाई होल्डिंग लिमिटेड कमिटी की चेयरमैन जिदगी कोई ना हाइजर कांदा ngasi ngasi muk sin bidu program kita sejarapuni kita muk tasu सलाई लिमिटेड कमिटी की चेयरमैन तुमिंग वन पंजाब नारमंग समरजी को हान थागत बुफंग से School gi angang sing tinba ban amada nongmai maru manga kapsil lambu yaning da fongdok tuna ngasi lamlai bazar da wakan mifam sa takre tawdo singarang numidang pung 10 minute kuntrarum tabada lamlai me leka da thokibani ban adugi mapu thingba exam sunil kawi sahi kun ga tare lum sure mak Hill Valley haina kauba lamlai da lebe school amada angang sing thindok thinjin tobani hari wakan mifam adu da saru akibi sunil ga pokpi ritana mapurebe lektraba matung maki mu manung yamna wana hingna ba khonari bani masana pa sunil football sanore ema orebasu imu manung ge warapa mengkhan ba ben tawdun hingjabani kana gumba amataga nungai na dabasu leite athu matam da mari leinaba singna senaba mioi sing fabio haike mari reba sing jina karino tawraga athuba matam da thigapiu hayeng dagi pekha hokdoimi si school gi benju police ki da case am laibani na phada yadam ne phagre ado hayeng de school ju sataba yade leiju leijada mama aina asuk wa de job yung cheraga sum phibam tawuse yam aijute Nagaland ki Governor PB Arshurya ngasi Manipur ki Governor Dr. Nesma Haptullah unakre Raj Bhavan and Nagaland ki Governor bu taram okay Chief Minister N Birensu Nagaland ki Governor unaduna khudol tamke Agitation and Propaganda Department Manipur State Council Communist of India Sinduna Karl Marx ke bicentenary birthday celebration ngasi irabar baban na pangthokre ngasi tormadu da Manipur State Council CPI gi State Secretary Member Comrade L Ibuema Social Scientist TSI School Retired Senior Scientist ICAR Comrade S Sharma amadi Social Scientist Comrade L Toilel Singmana atoiba mitong singuna sarga ke Miamna Karl Marx ki photo da leisu katuna ikai kumna utki tharmasigi nungi warol piroduna Manipur State Council CPI ki State Secretary L Sotil Kumara Marxism gi wakhalol sahi supa nainanaba CPI na asoba miangama thamlagani masigi makhapona Manipur leriba tongan district singamadi state ki level da kana nainaduna sephong amadi laika puthongna bahonargani leba ki issue shuri nomliba miam sing asi election lakpa matamda chenjau paiba kaya na namthanaba honeriba si Marxism gi wakhalol mapung phana khanglaba matamda thengnaba ngamgani haike अखोई पुनमुक सिनमीनी सेंजाव पाइबो कांगु सिंग अखोई ओटपनी अखोई नाइबनी मधुदा इलेक्शन की मतम गला आकांदा अनासिकी खरना
ꯑꯩꯈꯣꯏꯗ ꯃꯣꯏꯊꯦꯝ ꯇꯧꯅꯅꯕ ꯑꯩꯈꯣꯏꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤ ꯀꯌꯥꯁꯤꯡꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯃ ꯃꯥꯔꯛꯁꯤꯖꯝꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯂꯦꯅꯤꯅꯤꯖꯝꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯃꯁꯤ ꯑꯩꯈꯣꯏ ꯄꯥꯏꯗꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯄꯥꯏꯔꯕ ꯈꯛꯇꯗ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯕ ꯀꯥꯟꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯅ ꯐꯥꯏꯠ ꯇꯧꯕ ꯉꯝꯒꯅꯤ मानव खुनागी इहो सगलंबा कार्ल मार्क्स के सही सनी सुबा मफोक थोरम प्रोग्रेसिव राइटर्स एसोसिएशन मणिपुरना पांगथोकपगा लोइना अहानबा बी शर्मा मेमोरियल्स लेक्चरर्स हिंदी प्रेस की ऑडिटोरियम दा पांगथोकरे थरंगा मरी लेना बी शर्मा ने इबा फुरुप की इहो कोबा लारिक अमसु फोंखे थरमदुदा मणिपुर यूनिवर्सिटी की हानगी दिन स्वयं लोकेंद्र जेट प्रोफेसर पी नवचंद्र एंथ्रोपोलॉजी की हेड ऑफ डिपार्टमेंट प्रोफेसर एमसी अरुण सोशल साइंटिस्ट सलाम इंदुबुसन सिंह म्यूजिक सर्वाके प्रोफेसर एमसी अरुणाना कार्ल्स मार्क्स लाखिबदगी मियामगी वाखलोल होंखिबा महाकना मालेमगी मियामदा पिरंबा पाउजेल अमदी मियामगी इहो सागनबा होनरंबा थौदांगसिंग मतामदा वाफम क्या फोंदोखे कार्ल्स मार्क्स के सही सनी सुरकपगी बाइसेंटेनरी सेलिब्रेशन लोइसनबी थोरम थौबाल डिस्ट्रिक्ट की ओइना थौबाल अमदी वांखेम लोकल काउंसिल सिनुना थौबाल गे खेत्री संगल पांगथोखरे ममांग सही के मेगी तांग मंगा दगी इम्फाल की इराबत भवन दगी हौदोक्तुना सही अमा सुपना पालन थौरम असी पांगथोक्तुना लाखिबनी ngasi थौरमदुदा AISF मनपुर स्टेट काउंसिल हानगी सेक्रेटरी एस भरत अमदी सिंगजमई गर्ल्स हायर सेकेंडरी स्कूल की प्रिंसिपल ओरंबा TS या स्कूल नमरोइबे म्यूजिक ओइना सरवाखी CPI कुंभी लोकल काउंसिल नसु कार्ल मार्क्स के निंगसिंग थोरम बीर भवन कुंभी बाजार पांगथोखे थौरमदुदा मनपुर स्टेट काउंसिल CPI गे यूथ इंचार्ज एंड सिंगजेट ऑल इंडिया यूथ फेडरेशन मनपुर स्टेट काउंसिल के प्रेसिडेंट M सोमोरजेट M मेगाचंद्रा अमदी KS सुरेंद्र कुमार सुसुरखी लेंगांग न पीरिबा कानरबा चीफ मिनिस्टर के हकसेल के तेमांग के कार्ड असि कानबा मरी लेनबसिंगना मपुंग फाना कार्ड पाइबसिंगदा फंगनद्रे हाइबी वकत लागली इम्फाल ईस्ट डिस्ट्रिक्ट के मनुंग चनबा अंड्रो केंद्र के यारिपोक संगमदबी मथक दोलाई थाबी कासिंदगी मोहम्मद अमीन खान कौवा से कुन मापनोम सुरबा मियोय अमा हव कांखत ngамदना लरिखबा मियोय असि लैंगनबगिदमता मणिपुर लेंगांगना अनाबसिंगदमता मतेंग पीरिबा कानरबा चीफ मिनिस्टर हकसलि तेमांगी कार्ड पुदुना जेनिम्सता लैंगबा चलुबदा मफमदु लैरंबा स्टाफ खरना करिगुंबा अमता फंगफम लेते युमदा पोथादुना लेहनबिरो हाइना येंगबिरक्ट्र हरि मोहम्मद अमीन खान की अपोपी बाशिराना मरी लेनबसिंग मियंग संगबीना आफिल तरोली डिसेबल की सर्टिफिकेट सुपारिबा मोहम्मद अमीन खान की अपोपी बाशिराना पंगदोरपदा माकी मसानुपा सि सही मरी मखाइरोम सुरकपदगी यांग सिंगदुना लेरखिबनी माकी अपोपा लेरिंगैदा गुवाहाटीदा फाववा सत्तुना लायंगबदगी सत्पा ngamlamlabani गुवाहाटीदा थोकिबा एक्सीडेंट अमदा माकी अपोपा लेखिद्रे मदुगी तुंगदा अमित खान से मखोंग पोंखलकपदगी लेंगोर पंगमदना लेरखिबनी मसिगी मतान केंद्र की MLA ओरिबा मोहट मिनिस्टर द फावबा पाव फाविनबा लेकाई लोसिंगबसिंग सत्तुना हाइक्रबसु कानबा फंगद्रे मणिपुर लेंगाकना लाइरबसिंग दमक्ता अना लाइंगदा सोबा कानबा पीरिबा चीफ मिनिस्टर के हकसेल की तेमांग की कार्ड असिगी कानबा चपचाना मखोइदा फंगनबियो हाइना मणिपुर लेंगा के पुनिंग सिंगसलकले kum laingoyang turin da kum gata bakpredagi asi henjallakna Kedobade action की काशी पूरा में डॉक्टर सब पता ये रोस्तान दा इधर से कैसे मरम जाना पीड़ा मिजुम दे पोथा हल्लो इन हाय मो जुम दबिन हो ना इन हाय दे माजुम हिंदल लगना ले रंबम कुछ लाइट्रे आई करी तो उपाय लाइट्रे प्रधान दे छाना सुचल है से की लाइबा गाड़ी से दसु मरी लाइना मिसिंग दे एमएलए दा नो साथे सु खर हाय बी योम ता इन हाय दे प्रधान सिना सु लाके ता हाय दो मतम तारीख थारा लाके है कि जानवाई थोंगाई हिदा दंगक से यामना वारे बाबोन कंपू मखालकाइदगी खुंजमयुम अरुणगी मियात सेनबनी हाइबा प्रधान रवि अमदी लेखिद्रबा अरुणगी लोइनबी हेलेन ngarang kota putholoba matung judicial remand nimit 15 ni pikiba thongbo बामोन कंपूगी खोइसाउंग रबा मियामना ngarang irilbung police station na thomjinduna khongjang sangsin khibagi makha satrak poina ngasisu बामोन कंपूगी मफम kayada lambi tingbi khongjang sangsin khre masina mara moiduna lambi sida sauna akai pikre All Jiribam United Clubs Associations Ajuka Amadi Krishna Diagnostics 50 bedded Jiribam Hospital Anina Punna Sinduna Sathakpa Free Diagnostics Campaign gi saroma oina ngasisu Jiribam gi kadam talada leiba Sunrise Club ta pangthokre Kiamasi matangda Ajuka gi Vice President M Premsana
ꯃꯌꯥꯝꯒꯤ ꯌꯦꯡꯂꯒ ꯀꯦꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯅ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯣꯖꯥ ꯑꯃꯗꯤ ꯗꯣꯛꯇꯔꯁꯤꯡꯒꯤ ꯂꯩꯐꯝ ꯇ꯭ꯔꯥꯟꯖꯤꯠ ꯑꯦꯀꯣꯃꯣꯗꯦꯁꯟ ꯁꯥꯕꯗ ꯇꯔꯥꯝꯅ ꯑꯣꯛꯏ ꯃꯐꯝ ꯆꯥꯕꯗ ꯁꯥꯕꯤꯌꯨ ꯍꯥꯏꯅ ꯑꯦꯝꯁꯨ ꯑꯦꯝꯑꯦꯁꯑꯦꯐ ꯑꯃꯗꯤ ꯗꯦꯁꯥꯝ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯥꯒꯗꯧꯔꯤꯕ ꯇ꯭ꯔꯥꯟꯖꯤꯠ ꯑꯦꯀꯣꯃꯣꯗꯦꯁꯟ ꯑꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯕꯕꯨꯄꯨꯔꯥꯒꯤ ꯇꯤꯆꯔꯁ ꯀꯣꯂꯣꯅꯤ ꯅꯠꯇꯕ ꯖꯤꯔꯤꯕꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯀꯝꯄꯥꯎꯟड ꯅꯠꯇ꯭ꯔꯒ ꯖꯤꯔꯤꯕꯥꯝꯒꯤ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯁꯥꯕꯤꯌു ꯍꯥꯏꯅ ꯑꯦꯝꯁꯨ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯄ꯭रेसिडेंट वाई संजीव देसाम जिरीबाम डिस्ट्रिक्ट काउंसिल की प्रेसिडेंट लाइसरम बिलाक्स मिते अमदी MSF जिरीबाम डिस्ट्रिक्ट कमिटी की प्रेसिडेंट अतोम रजिबना ngasi जिरी न्यूज नेटवर्क की कॉन्फ्रेंस हॉल पांगथोपा पाउमिसिंग उनबद फोंदोखरे ओजासिंग ओइबा अपुनबा क्वार्टर सागनी हारिबसे ओगी माइकेदगिदी अपुनबसे सागनिंगे अदो ट्रांस एकोमोडेशन बिल्डिंग सागनी हाइबकी वफुमसदी अखोय लेरिबा जिरीबामदा लेरिबा माहिरलुप सिंगना अखोयगी तराम ओगोलेना हानिगा लेदा नुमाय फौजे सिंग बिल्डिंग असे साबा तारगसु जिरीबामगी मफम चाबा मफमदा मफम चाबा टीचर कॉलोनी दा नतबा अतोप अतोपा जिरीबामगी मफम चाबा मफमदा साबिनबगी दमक्ता माहिरलुप सिंग माइकेदगी अपील तौजरे लोयना ट्रांसिट एकोमोडेशन बिल्डिंग असी साबदी असी यायुंगे ओजा खप्तगी होइना जिरीबाम हायर सेकेंडरी स्कूल की कंपाउंड आदि मफम चाबा कया अमा लई जिरीबाम हायर सेकेंडरी स्कूल की कंपाउंड मनुंगदा यायुंगे साबियु हाइदनसो अपील तौजरे सगोलबल मंत्रीमयम लेकाई वॉलंटरी ऑर्गेनाइजेशन सिंधुना नोमिगोइबा फ्री लैबोरेटरी इन्वेस्टिगेशन कैम अमा ngasi बिजोय गोविंद कम्युनिटी हॉल पांगथोखरे तोन बा टेस्ट का पांगथोकेबा कैम अदुगी मतांगदा ऑर्गेनाइजेशन की प्रेसिडेंट असोम खेलेना कॉमन डिजीज क्या नाबगी सांग वांखलकपा से मांगजोन खंगथोनबा कैम से पांगथोपने हाइखे रॉयल राइडर्स मणिपुरना वर्ल्ड एनवायरनमेंट डे तरोंगा मरी लेना सही खुदिंगी था अमसुंगना पांगथोक्तुना लाकपा महूक साइमा निंगसिंग था हंदक सहीगिसु तरामाथरुक सुबोइना मे तरुक्तगी जुन मंगा फावा तोन थरों क्या गलोइना पांगथोलगने हरि मणिपुर प्रेस क्लब दा पांगथोप पाउगी मिफम अमदा रॉयल राइडर्स मणिपुर की प्रेसिडेंट मोमो लाइस्रमना तरोमासिगी सरोमो ओइना मे तरुक्ता कंगला मेन गेटा स्टिकर कैंपेन मे तरा निथोइदा थवाल निगोममदा उथाबा मे तरा तरेतगी तरामापल फावा सुरसामपुर डिस्ट्रिक्ट की हैंगलेपता लेमना लैंगबगी कैम अमदी मे कुंतरुक्ता वांखै पूजा लंपाक्ता मयूर सिंगी एयर पॉल्यूशन हाइव थेमदा लायक पसंगनगनी जून मंगा वर्ल्ड एनवायरनमेंट डे नुमिता कंपटीशन सिंगे मनामथुम येंथोक्तुना ग्रीन कंसर्ट अमा पांगथोक्तुना लुसिलगनी हाइखे थाइद अहल लबन सिंगना हिंगोन की अकोइबदे वा थारमिबा कविला थारमिबा उपाबी अटे अटे बखत म्याम थारमिबे सिगी आर्थ याब लेरबे अदोला हुजिदा खोगी यम सुमी याम कलपना मरम ओरगा खोई वासे सम कथलो कथले कोदिगी खोई अवाब सिला कतो पोटनेना वाखल करमानाबा रॉयल राइडर्स दे याउबिरिबा इसिलॉग सिजे पुजलगा कईगु खरदी एनवायरनमेंट नते खोइना तौजेरि सिजे करा लेजदर ऑर्फनेस होम चप्टर ऑलवेज पर्सन मैन बस बोक चप्टर खोइना अंगम मता मतुंग कोई मते पांगे आर्किटेक्चर्स अमदी प्लानिंग कंसल्टेंसी खुदोंसा पिगदबा हैबिटेट डिजाइन स्टूडियो मा ngasi mohot ki commissioner M Joina Tera Sangler ta hangdokre tarmaduda hana safe town planner odamba N Git Kumar Professor CS Priyoranjan IGP K Radhasyam PWD ki safe engineer K Temba amadi habitat design studio ki managing partner Yaiphaban Nepramna Moroibami singoina sarwaki studio sina lising ni tarataruk gi hoduna स्कोप मंगादा थबक तोदुना हौख्रे हाइना याबबना फोंदोखि मोड की कमिश्नर एम जोइना अनोबा टेक्नोलॉजी सिजनबग लोयना ट्रेडिशनल गी लेजरिब सिंगसु ngaktuna थममरु ओइ हाइखे minorities and OBC economic development societies Mobet Manipur Sinduna Sathakpa Thataruki free remedials causing Ojasing Oiba orientation counseling program ma ngasi classic hotel pangthokre tarmaduda minorities affairs ki director MG Uttam Singh Mobet ki finance officer NG Roman Yongna marilena official kana suraki Mobet ki APO Mohammed Alamna asuma makal gi causing asin education gi fibam chotharaba mafam singda apaba mahiru kya puthokpa ngamle haiki director MG Uttamna coaching center singi common exam pangthokpa loina coaching center singi performance sing bahorgani lenga ki makai digi oja singi yafe thorong singi thoksil sem bahore haiki
Drug lalon bakara mayang Imphal area da lady haiba kaknaba pau ama Narcotics and Affairs of Border nap na phangmadagi ngarang numidang waram chorok na pung marimuk taba aduaida mayang Imphal kaithelgi gitarni cinema hall mamangda section thorang local ingaida mioy ma singnena ubam ong da lakpudagi mapu sek tobada brown sugar kg ma fagat pangamki para mioy dudi MD matlif apopa lekhidraba MD Jabar lilong makhalai kai degni hari parba mio edu Narcotics and Affairs of Border na case sama lokatuna makata na tizin magi tabak sathari hausi makata ba pau kamum laktane datima brematan lomanase nang class 12 pass out natra thabak thiba dikam koira khang khiroi bana ANT gi 9 months medical scribing gi certificate program ma yauraga tha da lising kuncha ni panda gi horaga sel kaya ma line tan biar bane Akupa marogi damak pizari ba phone number amadi website asidagi khangbi biar gani. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. The all-new Vitara Brezza. Loan Pijari, Kagem Pale Huidrom Laikai, Imphal West Laiba, LZ Construction and Material Company Private Limited na Lupa Lag Yankai Fawagi Housing Loan Pijari. Loina na painting, electrification, modular kitchen, wallpaper, grazing, tiles, marble, granite, flooring, home renovation na Chingbagi, Kudong Chabasu, Lay. Tiles amasung construction material kaktang lining ba miyoy singi home delivery service laigani. Northeast Ahanbo in the National Housing Bank wholly owned by RBI ki license pangkraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makada Financial Institute amo in the sakhangraba Pradhan Mantri Awas Yojana Housing for All Mission ki makada subsidized loan pi bada mangzil thariba Panthoi Housing Finance Company Limited amadi masigi subsidiary company singi sister yaw na punna branch tara hum doyang duk chare miyam na financial facilities sing lobi na baning sing jare Panthoi Housing Finance Company Limited and its subsidiary group of companies. India gi ahanba National Awardee Government of India na piba Silver Dew. Makhal suna leijare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State Takiel da contact tobiu. Greenery e-motor ki nungairaba pausel miyam da pijari ba kudung chaba silobiu Greenery e-motor da phangni ba gari macha singa sigi manungda adomna lupa lesing tara khaktamak deposit tawiraga apama makhal gi gari macha ama hekta launa bagi loan gi kudung chaba pijari asita sunatana mafam asida phangni ba e-auto rickshaw gi oina su loan gi kudung chaba pijari adomna deposit tawiraba matungda atenba numit kharani gi manungda apama gari lawi be yaragani nga simak lengsin biro aikoi gi address Greenery e-motor Kaisampa Junction Churachandpur parking. I will energize, motivate, educate, activate, refresh, inspire. We will change you. We support Explore. Explore Camp Yalbiu for fun, friendship and knowledge. Class 5 to 9, May 12 to 18, June 9 to 15th, Youth Hostel, Imphal. Asibak Min Chanbiu, Overseas Point Talakpiu. Panthoibi Constructions Private Limited, Panthoibi Green Home Hainaming Thonjaba, Residential Group Housing Project Ama, Imphal Airport Kanakna Laiba, Bamdiar Haiba Mufamasida Paikatjari, Clubhouse, Gym, Swimming Pool, Children Park Amadi, Auditorium na Chimbagi Facilities Sing, Yauzagani. Hairiba flag sing asibu labining basingna, ngasimak lengsin biraktuna, hena akupa marol khangbi bayagani. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Uripok, Taurangmam Lekai, Imphal. Prepare for success and live to inspire with Kaziranga University's top-notch career-driven courses designed and delivered in collaboration with industry experts, enabling our students to get placed in renowned corporates and helping build their futures. Kaziranga University, the career university of the Northeast. Panthoibi Villas, everything you need to call it a home. A gated society with 24/7 security, elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Laikai, Uripok, Imphal. Break to na taram nung seri makata pausing.
Nirmala Rani English School Wangoi Lisingma Samapal Marfumdoi Betsna Sinduna Wangoi Ketelda Dustbin Installation Program Galuna Mairui Singi Painting Amadi Slogan Writing Competition Pangtokre Dustbin Samayankai Wangoi Ketel Yakoi with the Tomkre Tarunga Mari Lenana Luna Nabagi Pausel Puba Kong Sedamasu Wangoi Ketel Degi Ngai Kong Power Salomatung Wangoi Ketelda Lantumum Oiki Painting Competition Amadi Slogans Writing Competition Da Makumatang Tarabasing Manamatun Sing Yantoki Central Board of Secondary Education CBS in a loba sahi class 12 exam gi pal loktopada Manipur state ki oina Kendra Vidyalaya Lampelpat ki art stream gi Mahiroi Rasbans Huidromna mako ore manapuna mark samri humudra manga fangduna 95% satki Rasbans Sajing Karang Makha Lekai digi Dr. Huidrom Birkumar Amade Dr. Alkazen gi Masanupa Faibo ki ahalne Rasbans Huidromna ISTV News ka Lampel Pata leba Dr. Birkumar ki quarter da akhanan unabada makha taba mahi masing tamnabi damakta Delhi University tamningbi apam lay mana mahi masing ningthina tamlaba matungda UPSC Civil Service Exam mai pangnan ba hotnaraga administrator oiningbi apam lay hauzik leriba Manipur ki education healthcare amadi atete miyamgi yaifanaba thorang tawgadaba tabak thorom sing senja thumja yaudana tawnabi damakta administrator oiningbi apam lay bini haina fondrole Manipur sta uja watpa or in resource kahina watpa adugumba mak scenario di laiti ekoi even all India level the compete tawba ngambagi khoi de resources lay dubu hoi ekoi social condition like ban laire blockade laire and many other ekoi internal as well as external disturbances ko aduna ekoi schooling jida yam kahina effect pudi tawdawe so especially Satragi the Makta or school gi the Makta kitang koi mayam na ju yengbiraga kitang concession thamagadi koi hena sidigi hena performance or hena apable result propongamani haiba thajaba thamjaki Impal West Commando Kambu mana additional SP operation Impal West MG Sermagi Miang Makada ngasi pauna Ketel gi BT Park MPP office mamang Mahabir Pharmacies ki ibohol cycle fawa labor Singnaba Mui Sing Kangatlaga Johnston Mamang da verification tawkre Mui Nepal Masagi Satak se yaudabadi makata na verification tawnabagi damakta City Police Station sinakre Apaba lenga ma center amadi state electricity voter singna mikal da chenja thumja tawduna thagalakpa MP amadi MLA singna thuan bani haina Manipur People's Democratic Front ki secretary Sapam Samona phonokre Manipur Press Club ta pangthokpa paugi mipam amada mangna makha taraduna miyamna board ki matamda leba ki khandraga sel board kar ki bolu singba singna torba tabak torom singna yaning daba khola waloina na khongjang sangsen bagi hainabi thadok sai ki election gi reason na kangneba vote na mama thokpa tawba aruga vote loigraba matung dana ikoi de adu yade na agitation sanction ba question ba tawba do madu okoi oppose tawde however lok sabha da pass tawduri se MP sangwa ga ni phumanga ne lok sabha da thaga duriba maru eba MP gi election du dana mana thokpa tawra kan da vote loigra kan da ikoi de adu yade na oppose tawse Manipur gi praja miyoi la kuntha ga ni toina bharat ki parliament da phamaga wangang yabro Writers from Impal Sinduna Professor Chungkham Yasubantana Iba Sereng Larik Lairul Chankraba Civilization Amadi Professor Nahakpam Arunagi Wareng Larik Kunsuba Sahi Sagi Manipuri Upanyas Nainaba Haiba Larik Ani Phongkre Ngasi Manipuri Hindi President Holda Pangthopa Larik Phonggi Tormaduda Writers from Impal Gi President Lamabam Biramani Professor M Priyoberta Amadi Saite Academy Awardee Yumlembam Ibumsana Atuba Mithunglen Sing Oina Sarwaki Lerul Chankraba Civilization ge Sereng Larikta Yulembam Ibomsana Wangang ke amadi kunsuba sahisa ge Manipuri Upanyas Nainaba Larikta Professor M Priyobertana Wangang ke Housing Makatana Tabak Paulo bise Ngasi tabak pauda ITBPF की स्पोर्ट कोटा कांस्टेबल खर लौगदरी मसागे सही तारा नेपाल दगी कोलुमदोई फावगी मनुंग दलेबा क्लास 10 पास तौबग लोइना साना खोना बाहिबा मियोइ सिंगा जुन गी तांग कुमा थोइ फावगी मनुंग दा ऑनलाइन दरखास्त थरप यागने हारि
Indian Army gi General Duty gi damak nupi cadet singi damak tagi darkhas kauri masagi sahi kumathoi fawgi manungda leiba metric ta sada nepumanga phangba mioi singna August ki tang Nepal fawgi manungda online da darkhas thakpa yagani hari UPSC Central Armed Police Force ki Assistant Commandant khara logadori masagi sahi kundagi kunmanga fawgi manungda leiba graduate pass torba mioi singna megi tang kun fawgi manungda online da darkhas thakpa yagani Parakya Center Imphal ogini hari Multitasking Staff Non-Technical Khara Staff Selection Commission Logadori Masagi Sahi Taranipal Dagi Kuntret Fawgi Manungda Leiba Metric Pass Torwa Mioi Singna Megitang Kumapan Fawgi Manungda Darkas Takpa Yagni Exam Center Imphal Ogini Hari Matak Tapiriba Tabaki Paw Sing Asigi Akupa Marol Babaparada Labor Job Center Dagi Kangba Yagni Amaromda High Court of Manipur gi Manipur Judicial Service Grade 1 Mari Logadori Megatang Tarataru Fawgi Manungda Darkhas Tharakpa Yagani Hari Hena Kupa Marol High Court of Manipur gi Registrar Judicial Dagi Kangba Yagani Hari Makataba Pawamo New Delhi gi India Gate Art for Nations Haiba Leba Sigi Masak Naba Artist Lising Amaromna Saruyaduna Layak Pi Thromang Pangthokre Layak Sida Manipur gi Hoje Rufsan Institutes of Art New Delhi da Fine Arts ki diploma tamliba khongman basi khongdagi toksom thobusu suryaki March ki tang kun gamanga da Maring Student Union ki kangbu amana Technopol District ki masi block ki yamna maroi balambi oriba khunbi dagi na masi taba masi dagi police station taba masi dagi SDO office taba amadi masi gate gi sangsat lambi taba lambi mari asigi Works Department ki makhada same liba si quality control togdre haina ISTV News ta phongdokraba matung tha sigi anida Vigilance DSP ama yongna PWD gi Technopol Division gi Concerned Engineer sing yongna Maring Student Union ki kangbu amaga hauji lambi same liba portion mari asi pibam yengsin khre haina Maring Student Union ki President as Kosin Share Makuna ISTV News ta phongdokre mana makha tana phongdokpagi matung inna hauji lambi semliba portion mari ase quality control tawduna lambi semlamba thengnare maramaduna mari lenaba authority na mari lambi semliba contractor singda lambi ase quality control tawna semnaba mari lenaba authority singna miang sangbiu lambi singasi masi block yamna maru aiba lambi ni haina phongdokke Quality sidi totally compromise tawre habisidi vigilance team hindoktuna work department gi representative singa khoi loina na khoina tawdani yengkhrabani actually black topping si 12 inches tha doba black topping si hardly 4 inches power khoina yodana surambasi khoi eyewitness oire department gi mi vigilance gi mi su khoina pull up moin su ure tawthok ni yengmam tamda khoina hujik haining bide athuba matamda Hariba quality compromise toro suramba thaba se koi quality yauna suhan bio haibase Maring Student Union gi on behalf ti gisu amuka so ani appeal tori Manipur government na su khoi khulaw si tabiduna vigilance team thabiduna department mi thabiduna sumba lambi si yengsin bibuchi khoi yam thagachai Mysore da pangthokiba leba asigi makeup artist singi makeup artist contest ta Lakshmi Thangjamna ahanba runners up ki title lo ngamle Lakshmi na lamdam asigi mitei senu amana mayek naiba phanek setuna amadi kajenglei upagi traditionals oina kebagi sakta mamada title se phangkibani Lakshmi Thangjam khurai puthiba laikai digi Thangjam Ananti Kumar amadi sanajawgi masanupini hauze Mumbai Film City da professionals makeup artist amoina thabak tori Ramzan Thana Lakpada Manipur gi Miamda Maruina Slams Lining Set for Muslim Selina of Sing Manipur Muslim Welfare Organization Makidigi Yapa Pausel Pirli. Naziata the Labor Organizations Asigi Office da Unabamada Organization Asigi Vice President SK Wajitana Ramzan Thana Lakpada Mitei Pangal Singna Imalebak Iram Damasi Tangdulai Taba Mina Mibu Namtadaba Amadi Mapalgi Sapu Kadagi Lamdamasida Sebi Seteng Kapir Libasi Ngaktopangami Pangal Kanglisa Singda Mapumak na Pibinaba Aiko Kudimana Amatoina Dua Tominarasi Ramzan Tha Sing Manunda Ramzan Thabu Tawaidana Pongamasung Lord na Sabatapatu Vigano Karigumba Ramzan Tha Sigi Satnibu Tumoina Duna Tugai Sing Tengrabadi MMWO gi thomi singna madu thorpa apapata masa masa gi oijagadabane phongdokke asigum laba ramzan tha sina lakpasida state government gi maikei de gisu hairiba tha simatangdi aikoi mapung phaba mai pibiduna ramzan tha sida aikoi gi amamba gi khudong thiba amasung tongan ba mafam singda mai gi khudong chadaba kya thengnagadaba awaba singa dusu kokhan binaba gi damak state government gi pungning chingsinjari
mayum makai palaba nupa nupina mari thamnaba yaningdaba phongdokpa loinana phattaba nupa nupi animak serak pinanaba lo semu haibadabida Women's Against Crimes amadi yaripok malonge yapelamjin club malomara paibina senduna meyamgi khongset ama yaripok ke koibati sakre hoji makata nang asi sanawi pawm lobise ngasi sanawi pawda Payang Dewan Ground Satrikiba Ahanba Salaikaf Arun Enterprises na lokre. Ngasi sanakiba final match da Arun Enterprises simirona Slough FC Payang Bok wall ama sinodap ITPK. Texam High School Ground Satriba Mangasuba BSO Men's Open 7-a-side football tournament ki ngasi sanakiba ahanba match da Samphabi FC Sapamna A2 Pasoibo goal mari ni thoikre ani suba match oina thoiba FC amadi FFC angtha sanagadabadu mamsilakpadagi sanakhidre Loktak project leba kuntrani suba battalion CRPF na sinduna Loktak project leba battalions headquarter complex ta satrakpa inter-range group center battalions kabadi tournament lising ni taragamapal gimapu CRPF samane phumdoi suba battalion winner oikre losinbagi thoromda DIGP IGP Manipur and Nagaland sector CRPF Mahendra Kumar NASPCL Loktak ki CMO Dr LP Singh yauna kuntrani thoi suba battalion CRPF ki official ki assessor rakhi tournament adugi final match ta samane phumdoi suba battalion CRPF na hobumapal suba battalion CRPF po set kuntramapal tarat maiti piki makumathang tarabasina manamathum singyan thokre Miyamana sahi kunga mangarom secretary ki thau puduna laiba Manipur Amateur Boxing Association ki sahi general body mipam natroga special general body mipam pangthoktuna association asigi topam thokpa thabak thorom sing pangthokpa ngamna ba mari leinaba sing hona bi hari Manipur Press Club ta pangthokpa paugi mipam amada ad hoc committee Manipur Amateur Boxing Association ki convener S Chandrakantana association asi sahi tara hena GB pangthoktaba amadi utilization certificate puthokta sahi oiba audited annual account statement leitabadagi youth affairs and sport department na sahi oiba selgi temang lisingni taragumdagi kakre register of societies Manipur da karigumba amata tawu yadwa association ama oire hawalakliba sanori singda akaiba thoktana ba association sigi GB pangthoktuna anoba thau puba sing khanbiduna aphabe association ama oina ba honabada mari leinaba sina mating pangbiu haiki suma phimang osi usi leire any business jamna koi tawbum te yaje asiba body amana tawbu yada porto aduman tawdan dum leire Manipur Amateur Boxing Association gi leire phimam si masi kaideng ma matan matam sana sana GB meeting pangthokdana sum lakpi besina maram oidana masi akaiba ohum mayam lakreba Anisuba Hanif Shah state level Manipur Muslim football tournament ki winner KFC karangna oikre amokoki lamjing makhada SIC amasung YPC sigangna yumbu oiduna yaripok singa sanabungda satharikiba tournament asigi ngasi sanakiba final match ta KFC karangna asa sangayong pambo goal aniyamada thoiduna trophy lokibani losinbagi thoromda wangkhem kendrugi MLA ke megisandra amokoki president SM Jalal Thawal Jila Parishad ki adhyaksha Hasina Begum Lesangtham Jila Parishad ki member Abdul Latif Su Saruyaduna manamathum singyan thoki hoji makhata sanawi pawmu boyang thupjumnagi phangbigani YCCIC konta alupna nupa masagi amadi SYUC use konna nupi masagi ahanba yumnam rasmani memorial under 14 boys amadi under 16 girls 7-a-side hockey tournament ki champion oikre Manipur hockey gi miyang makhada YCCIC konta alupna sinduna mamang thagi tang kunma thoidigi nupa amadi nupi gi team tara tarukna saru yaduna ibudong marching ground konta alupta chatharakiba ahanba yumnam rasmani memorial under 14 boys amadi under 16 girls 7-a-side hockey tournament ngasi loisan khre loisan bagi thoramda social activists and Gandhi PICED gi SE Ice Bigadhon social welfare ki director and Uttam amadi PICED gi executive engineer K Ramesorna Thoramapu Singh oiki satharakiba tournament asigi ngasi sanakiba nupa masagi roiba mersta YCCIC kontha halupna ISWC langthabalbu panjal mari ahumda maithibu piduna champion oikibani amaromda nupi masagi ngasi sanakiba roiba merstana SYUC use konna YCCIC kontha halupu panjal ahum anida maithibu piduna champion oikre
Sataraki tournament asida YCCIC team B konta ahlupna nupa masagi Maira Basikong na nupi masagi best discipline team takre. Nupa masa amadi nupi masagi winner oikiba YCCIC konta ahlup SYUC usekon kunok da lupa lising taramanga nupa masa amadi nupi masagi runners up takiba SWC lang tabalamadi YCCIC konta ahlup da lupa lising tara thauram bapusing na kusinaki. SBS Trust Singamay na sponsor Toraga All Manipur Football Association na sinduna tha sigi tang ani degi team mapan na group ni thong na khaidoktuna Imphal gi mapal kangjibung da sathariba ahanba sapam tombi sing Memorial Sub Junior Girls Inter Club Football Tournament ki ngasi chanakiba ahanba match ta ICSA Irengbam na Eastern Sporting Union wangkhai bugol ahum sinoda maiti pikre match asida maipa kiba ICSA Irengbam gi gol singadu El Celia TS Sangita amadi El Bijiana sankibani ani shuba match ki sanakibada Kripsa Naurem thong amadi SSC sekta gol amamam chanaduna draw satkre Kripsa Naurem thongi gol adu M Sanjana na sankhi SSC sekta gi gol aduna ke Anjuna sankibani Salai Holding Private Limited Manipur na sponsor Toraga Manipur Veteran Football Association mapal kangjibung na sinduna tha sigi tang mari degi team kunma thoi na group mari thong na khaidoktuna Imphal gi mapal kangjibung da sanaba hokiba kunma thoi Super Challenge ka Veteran Football Tournament ki ngasi Khumal Lampak Artificial Turf Ground da sanakiba ahanba match ta ABFA akampa na BFC team B Singamay bugol ani amada maiti pikre ABFA akampat ki mai pakip gi gol ani edu Napoleon amadi Premjit na ki match asida maiti kiba BFC team B singjamagi amatangar gol aduna open draw na sankibani ani shuba match ki sanakibada pupu pungdong bamamadi amba serap gol amata sanadana draw sakre hayeng ground asida nungtil pung ani makai tabada ahanba match oina BFC team A singjamai amadi Langol FC ga sanagani ani shuba match nungtil pung mari tabada Cyclone team A thangmiba namadi UBSA pauna Lilong Sajinga sanagani YUC kwa kaitel na PTRC pasoi bu maiti piduna ahanba MCA under 16 boys Naurem Rajning Thoksing Memorial Trophy gi final sangkre final da alamin lilonga sanaragani Manipur Cricket Association na sinduna mamang thagi tang taramathoi degi team taranithoi na grubani thongna khaidoktuna Hainokbo ground sathariba ahanba MCA under 16 boys Naurem Rajning Thoksing Memorial Trophy gi ngasi sanakiba ani suba semi final match ta YUC kwa kaitel na PTRC pasoibu ranni phuhumdoi da maitibu piduna final sangkibani match asida YUC kwa kaitel na tos ngamduna ahanba betting tokibada apiba over kunthra da wicket mapal turaga ran chamaga yankhai mathoi lokhi masigi pakhumda anisba betting tokiba PTRC pasoina over kuntaret ka ball amada wicket loina turaga ran chamaga supna taret khak logduna match asi maiti kibani match asida YUC kwa kaitel gi sanaroi kadam jitna ball yankhai marida ran nifu mari logduna man of the match takre Laipong Kunok Youth Development Association na sinduna ngasi dagi mitong lampak Laipong Kunok da tim taramarina group mari thongna khaidoktuna LKYDA ahanba sub junior under 40 kg 6-8 side futsal football tournament hokre hokdopagi thoramda Imphal East ki adaksa P Bimola Devi LKYDA gi president K Joy Laipong Kunok Gram Panchayat ki Jila Parishad L Olendrona thoramba phusing oikhi pangthokadoriba tournament asigi ngasi ahubul mitki sanakipa match ta KYFA koirengai amadi LKYDA team B Laipong Kunau goal amata sanatana draw satkre sekta team A na sekta team B bu maithibu piduna ONYC trophy lamlai kendra andro kendra village wise invites men's open 7-set football tournament ki champion oikre Oksu Ningthengkhul Youth Club na sinduna mamang thagi tang taranithoi digi team kunma thoina group tare thongna khaidoktuna club asigi ground sathariba tournament asigi ngasi sanaki boriba match ta sekta team A na sekta team B bu goal ani sinoda maiti piduna champion oikibani winner oikiba sekta team A da lupali singkun tramadi runners up takiba sekta team B da lupali singkun thoramba pusingna khusinaki
Educational Social Organizing ESO Club Bamdiar Makha Lekai na sinduna mamang thagi tang kunipal dagi tim kunteret na group Nepal thokna khaidokuna club asiki ground sathariba Nepal Super 11 7 men aside open football tournament ki ngasi sanakiba ahanba match ta FFC Asan Bigaina Ipsa team A yumnam lekai bu gol manga sinoda madi ani suba match ki sanakibada ECISL Bamdiar na UFC ulobu gol ani amada maiti pikre Apok Lining Tow Sports Association Top Sipai Tongkong Kaiten Sinduna ngasi dagi tim tarana grupani thongna khaidoktuna taruk suba men's open case prize sepak takraw championship hokre ngasi ahubunumit ki sanakiba match ta Alsa Top Sipai na Manipur Police Sports Club team B bu set ani sino konma thoi nipal amadi konma thoi tarani thoida maiti pikre Thai seri boy loisla padang sing muroi boxing amukan pizre India da Labour University singe agenda semdokte fawba thabak phangdabi khudong sa da ko pangam loi haina Nagaland governor PB Archariana phangdokre Delhi da sanamahi lining gi oiba laiseng ama saragini haina ningthau lei semba sana jobna phangdokre Osong sei camera missing piba ngamdana leram laba oinam water supply scheme Salai Holdings Private Limited na semjiduna ngasirigi sing piba hokre Nasi dia estimate pizza Manipur pau matang stujre meng tabi punong pomo kana karom jare